आकाशवाणी इम्फाल मोइरांथी बेहाइबिना पाउ पाजरी अहानबदा मरुइबा पाउ सेनबा चाही लिसिंग अनि कुनमाथोय कुनिथोयगी राज्यगी बजेट ngasi मणिपुर विधानसभा दा पुथोकलागनी आसाम दा नौना लिंगबा राजनीति दल अनिना पुन्ना विधानसभा मिखल थेंगनामिनना वारेप लौख्रे भारत अहानबा कोरोना वायरस केस हेक थेंगनाबदगी हौना ऑल इंडिया रेडियो न्यूज ना मियामबो बाप ताहनबा मांगजिल थाना थबक तौदुना लागली अमसुंग मणिपुर दा नौमदा कोविड-19 पॉजिटिव ओइबगी चांग असुम हंथरकपदगी हौजिक एक्टिव केस 139 खक्ता ngaire Laibak asina malengi laichet oiriba COVID-19 gi mayokta punna amatta oina lanthengari lamdamchi miyamna sakhangnaraba miyoi kyana chu lanpham asida mai paknabagi damak akasbani imphal gi ipawgi khuthangda mipum khudimangna araiba thawong ahum face mask upa amaga phut taruk lapnana leinaba maimit amadi khusa toina hamdoktuna taru tanana thamnaba appeal tawri akasbani imphal gi a grade drama artist Naurem Panchasila miteina COVID-19 dagi ngakthongnaba miyamda appeal tawradna hai Mayambo Naurem Panchasila miteina khurumjeri COVID-19 laisat asidagi ngakthok nanaba khwaidagi faraba pambaide section ba haiba sina oiri sarkarna laisat asi thingnaba honariba sigi mathakta aikoi punamakna su bhab taminnaduna laisat asidagi ngakthok nanaba tangai phadaba niyom ahumkhak ngakna satminnasi aikoi khudingmakna yumdagi mapan hek tholakpaga face mask soidana upsi sapon natraga hand wash sijanaduna khutsa sengna hamdoksi amasung mi amaga gi marakta foot tarukki social distancing thamsi section ba haibasina isa aikoi gi nungsiraba imung manung amadi miyambu laichat asidagi kanba ngamgadoribani mayambu amukka hanna khurumjari Haujik mapung oiba pau senba chahi lising ani kunmathoi kunithoigi rajyagi budget ngasi Manipur Vidhan Sabha da puthok lagani budget adu sel thunggi thoram chu puriba upa mukhyamantri Yumnam Joy Kumar Singna puthokani budget asi puthok tengai mamangda sabha da demands for supplementary grant lising ani kunmathoi amadi committee report sing puthokani sabha da ngasi sarkar gi bill sing chu puthok labi yai Assam da Vidhan Sabha mikhal pangthokadoriba adugi mangwainana nauna siangkiba regional party anina punna mikhal thengnaminanaba warip lokre nauna lingkiba dol ani adudi Assam Jatiya Parishad amasung Raijor dol ni Guwahati da pawmising da wangang bada Assam Jatiya Parishad ki makok Lurin Jyoti Gogoin hai dol anina punna mikhal thengnaminagani amasung athuba matam da wafam achi laukthok lagani Kasbani gi pawmin hai Congress AIUDF Anjalik Gano Morcha amasung leprannasu punna mikhal thengnaminagani haina hanana laukthokhrabani sarkar pairiba BJP na asongana parishad ka makhatana punna jatminakhigani Assam Mukhyamantri Sarbanand Sonowal na ngarang Rajya dugi ahanba heliport ama Majuli jila da hangdokre amukta da helicopter ahum punna taba yaba heliport adu lupa lak yangkai sangna sabani pawmi sing da wangang bada Mukhyamantri Sarbanand Sonowal na hai malengge khwadagi chawba turel gi ithat Majuli da tourism hena sakhot hanabagi pandam da heliport adu sabani man hai Assam sarkar na Majuli bu malengge yamna maruiba tourism ge panthumpham ama ohenaba kanna honari tabi diba paw asi Akasbani Imphal dagini Bharat ta ahanba corona virus case hek thengnabadagi hauna leibak asigi miyamda COVID-19 gi maramda bhab tahanaba hotnabada All India Radio News na mangjil thana thabak tawduna lakli public service broadcaster oibagi thodang oina All India Radio na mamang sehigi March thada corona jagarutta kauba special public outreach program series ama All India Radio na haudoki ngasi program asigi sahum suba episode yore thoram asi live phone in program ni masida miyam na COVID-19 ga mari leinana hanglakpa wahangsingda makok thongba medical experts na pakhum piri leibak sin thongbadagi miyam na hanglakpa tongan ba wahangsingda AIMS Delhi GB Pant Hospital RML
Hospital, Sabdarjung Hospital, Max Hospital, Gangaram Hospital, Nimhans, Bangalore, amasung atai center kayadagi saknareba doctor singna pakhum piduna lakli. Lockdown manungda corona gi maramda miyambu bab tahanba amasung unlock phase da COVID appropriate behavior gi maramda khanganbada program asina maru oiba thodang yaduna lakli amasung haujikna vaccine ka thokpada miyamna asoi angam thokadra amasung madu kanagadra haibaki akiba singnaba konbada asoba thodang yari. Radio taribasingna hanglakpa wahangsingi matangda amuktang yengsi handakta sandokhiba episode amada vaccine phangbagi matangda radio tariba miyoi aman hanglakpa wahangda Public Health Foundation of India ki President Dr. Srinath Reddy na pakum pikhi. ये वैक्सीन पहुंचाने के लिए अभी तो जो काफी प्रबंध किए गए हैं, पर इसके अलावा 35,000 करोड़ रुपयों का इंतजाम किया गया है वैक्सीन को उपलब्ध कराने के लिए और सब लोगों को जिनको भी आवश्यकता है उनको पहुंचाने के लिए। और वित्त मंत्री जी ने ये भी कहा है कि अगर आवश्यकता हो तो और भी पैसे इसके लिए जुटाए जाएंगे। IMA की हानगी सेक्रेटरी जनरल डॉक्टर नरेंद्र साइनीना दिल्ली की सेरो सर्वे दा युमफम ओइबा हर्ड इम्यूनिटी की मतंगदा असुमना हाइरी। देखिए ये ना एक बहुत बड़ा क्वेश्चन है क्योंकि कितना सैंपल साइज था जी, क्योंकि सैंपल साइज के आधार पर हमने माना है कि हमारे 50% हो गए, लेकिन वो सैंपल साइज जो है बहुत इंपॉर्टेंट है जी, तो उसके आधार पर ही कहा जा सकता है। अभी पता नहीं कितने लोगों के ऊपर ये स्टडी हुआ है, लेकिन फिर भी हर्ड इम्यूनिटी हो भी गई है तो भी हम ये नहीं कह सकते कि हमें वैक्सीन नहीं लगवाना या हम मास्क का इस्तेमाल नहीं करेंगे, हम सोशल डिस्टेंस का इस्तेमाल नहीं करेंगे या अपने आसपास की सफाई नहीं रखेंगे। ये तो अभी हमें रखनी ही होगी। सिनेमा हॉल सिंह सादा चामा सिटिंग कैपेसिटी लेहेंदुना हांगदोरपदा लखोटकदबा सेक्शन थौरांसिंगी मतंगदा हांगलकपा वहांग अमगी पाखुमदा एम्स दिल्ली की डॉक्टर प्रसन्त सेठर्जीना मियामदा कोविड एप्रोप्रिएट बिहेवियर ngakna चटनबा हाइरी। देखिए मैं तो बोलूंगा कि सब मास्क पहन के जाइए, अननेसेसरी मास्क कहीं पे ना खोले क्योंकि सिनेमा हॉल जो है वो अगेन एक क्राउडेड प्लेस है, तो आप अपने आप को बचाएंगे तो दूसरों को भी बचाएंगे। हम मास्क पहन के भी मूवी देख सकते हैं और मोटा मोटी एक डिस्टेंस तो सब लोग ही मेंटेन करते हैं। और सिनेमा तो हम देखने जाते हैं, हम बातें ज्यादा ना करें। लोग सिनेमा तो यूजुअली अननोन लोग ही अननोन लोग से साथ बैठते हैं, तो उसमें कोई दिक्कत नहीं है, लेकिन बट यू हैव टू मेंटेन कोविड अप्रोप्रिएट बिहेवियर एज मच एज पॉसिबल। ngasi sahum sobe episode asida AIMS ki director Professor Randip Gurelia amasung niti ayog ki member amasung National COVID-19 Task Force ki chairperson Dr. BK Polna miyang gi wangsing ki pakhum pigani radio tariba miyamna toll free number amani pan sino sino ama manga tare taruk tare ta ngasi numidang pung 4:30 dagi phone torpa yagani। Manipur da nongmada COVID-19 positive oibagi sang asum hantharapodagi hojik active case 119 khakta ngaire। COVID-19 common control room na ngarang namidang wairam thokiba zerol amada hai hokiba pung kun marida mi 19 nongna positive oiraki hairiba matam asida mi 13 naba phaduna discharge tawki makoi sing adu home isolation gi mapal amasung hospital dagi anini raija sida hojik apunba positive case lising kumapan subna markhudra mapan sure masigi manungda mi lising kunipan chatuk tara mari naba phakre naba phabagi sang sada markhudra nipan dasmik ahum yaure haukiba pung kon marida laichat asida mi amata sikide haujik phawbada sikiba maching sahum hindani thoi sukre loisilakpada COVID-19 lagi ngak thoknaba face mask upa phut taruk laknana leiba khotcha amadi mai mi taru tanana thamba haiba azamba thawong ahum asi ngakna chapinaba amuhana nisingjari aroibada maruiba paw amuhana senba chahi lising ani kunmathoi kuni thoigi rajgi budget ngasi Manipur Vidhan Sabha da puthok lagani Assam da nongna lingba rajniti dol anina punna Vidhan Sabha mikal thengnamina ba warep lokre Bharat ta ahanba corona virus het thengnabadagi hauna All India Radio News na miyambo bab tahnaba mangjal thana thabak tawduna lakli amasung Manipur da nongmada COVID-19 positive oibagi sang asum handarapadagi haujik active case 119 khakta ngaire pawlejare।